ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯉꯥ ꯆꯦꯟꯅꯥꯏꯒꯤ ꯉꯥꯁꯤ ꯀꯃꯥꯏ ꯃꯍꯥꯎ ꯇꯧꯕ ꯌꯦꯡꯁꯤꯅ ꯆꯦꯟꯅꯥꯏꯒꯤ ꯉꯥꯁꯤ ꯈꯔ ꯊꯣꯡꯊꯔꯒꯦ ꯀꯦꯖꯤ 6ꯃꯨꯛ ꯇꯥꯕ ꯉꯥꯗꯤ ꯑꯣꯏꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝꯃꯜꯂꯦꯅ ꯈꯔ ꯂꯧꯊꯣꯛꯎꯔꯦ ꯆꯅꯝꯁꯨ ꯀꯟꯅ ꯁꯨꯔꯤ ꯌꯦꯡꯉꯣ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯆꯅꯝ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯁꯤꯡ ꯈꯔꯒ ꯇꯧꯔꯒ ꯇꯧꯁꯟꯅꯕ ꯊꯥꯎ ꯍꯩꯖꯤꯜꯂꯒꯦ ꯊꯥꯎ ꯏꯟꯖꯤꯟꯁꯦ ꯈꯔ ꯍꯩꯖꯤꯜꯂꯒꯦ ꯁꯤꯅ ꯃꯔꯣꯏ ꯅꯄꯥꯛꯄꯤ ꯐ꯭ꯔꯦꯁ ꯃꯔꯥꯁꯦ ꯁꯤꯃꯒ ꯍꯥꯞꯆꯤꯜꯂꯒ ꯊꯣꯡꯊꯔꯁꯦ ꯂꯩꯔꯦ ꯁꯨꯈ꯭ꯔꯕꯣ ꯍꯥꯞꯈ꯭ꯔꯕꯣ ꯁꯨꯗ꯭ꯔꯤꯌꯥ ꯁꯨꯔꯕ ꯍꯥꯞ ꯁꯤꯅ ꯃꯔꯣꯏꯗꯣ ꯁꯤ ꯂꯩꯔꯦ ꯈꯥꯡꯁꯤ ꯑꯗꯨꯝ ꯆꯥꯎꯔ ꯄꯣꯁ ꯇꯥꯝꯅꯤ ꯆꯞ ꯌꯥꯕꯗ ꯇꯠꯄꯅꯤ ꯃꯌꯥꯝ ꯉꯥ ꯊꯣꯡꯕ ꯍꯧꯖꯤꯜꯂꯦ ꯖꯤꯔꯥ ꯈꯔ ꯍꯥꯞꯆꯤꯜꯂꯒꯦ ꯇꯦꯖꯄꯇꯥ ꯑꯗꯒꯤ ꯇꯤꯜꯍꯧ ꯈꯔ ꯍꯥꯞꯆꯤꯜꯂꯦ ꯃꯔꯣꯏ ꯅꯄꯥꯛꯄꯤ ꯃꯔꯥꯁꯤꯒ ꯈꯔ ꯉꯧꯁꯜꯂꯒꯦ ꯈꯥꯡ ꯑꯃꯨꯕ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯃꯅꯤꯄꯨꯔ ꯈꯥꯡ ꯑꯗꯨꯝ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯁꯥꯍꯜꯂꯒꯦ ꯆꯅꯝꯁꯦ ꯈꯔ ꯍꯥꯞꯆꯜꯂꯦ ꯂꯣꯏ ꯃꯥꯡꯍꯟꯕꯗꯤ ꯄꯥꯝꯃꯨꯔꯦ ꯍꯥꯞꯆꯜꯂꯒꯦ ꯆꯅꯝꯁꯦ ꯍꯥꯞꯆꯜꯂꯦ ꯁꯤꯡꯁꯨ ꯍꯥꯞꯆꯜꯂꯒꯦ ꯑꯗꯨꯝ ꯃꯨꯟꯖꯜꯍꯜꯂꯒꯦ ꯍꯥꯞꯆꯜꯂꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯃꯔꯥꯡꯁꯦ ꯈꯔ ꯍꯥꯞꯆꯜꯂꯁꯤ ꯃꯔꯨ ꯃꯔꯥꯡꯁꯦ ꯈꯔ ꯑꯗꯨꯝ ꯍꯥꯞꯆꯜꯂꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯉꯥ ꯊꯣꯡꯕꯤ ꯍꯩꯇꯕꯤ ꯑꯃ ꯂꯩꯌꯦ ꯑꯗꯨꯒꯤ ꯅꯪꯒꯤ ꯄꯣꯠꯁꯦ ꯑꯩꯅ ꯑꯄꯥꯝꯕꯁꯦ ꯀꯥꯏ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯈꯔ ꯆꯥꯏꯁꯜꯂꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯂꯤ ꯄꯥꯎꯗꯔꯁꯦ ꯃꯥꯏꯁꯦ ꯃꯣꯔꯣꯛ ꯁꯥꯗꯕ ꯆꯤꯂꯤ ꯄꯥꯎꯗꯔꯗꯨ ꯅꯠꯇ꯭ꯔꯁꯦ ꯍꯥ ꯂꯩꯔꯦ ꯑꯗꯒꯤ ꯎ ꯃꯣꯔꯣꯛ 3 ꯑꯃ ꯍꯥꯞꯆꯜꯂꯒꯦ ꯃꯅꯤꯡꯂꯣꯝ ꯐ꯭ꯔꯤꯖꯇꯒꯤ ꯂꯧꯊꯣꯔꯛꯄꯅꯤꯅ ꯍꯥꯞꯆꯜꯂꯦ ꯑꯗꯒꯤ ꯀꯔꯤ ꯃꯔꯨ ꯃꯔꯥꯡ ꯁꯨꯔꯕ ꯑꯩꯁꯦ ꯅꯪꯒꯤ ꯍꯤꯡꯒꯥꯁꯦ ꯍꯥꯞꯄꯣꯗ ꯁꯣꯟꯕꯗ ꯍꯤꯡꯒꯥ ꯍꯥꯞꯆꯜꯂꯦ ꯑꯗꯒꯤ ꯃꯆꯨ ꯍꯥꯞꯆꯜꯂꯒꯦ ꯃꯆꯨꯁꯤꯗꯤ ꯆꯃꯁꯇꯤ ꯀꯥꯏꯅꯣ ꯃꯆꯨꯁꯦ ꯆꯃꯁ ꯑꯃꯒꯨꯝꯕ ꯍꯥꯞꯆꯜꯂꯒꯦ ꯍꯣꯔꯦꯟ ꯃꯑꯣꯡ ꯌꯦꯡꯉꯒꯦ ꯍꯥꯞꯆꯜꯂꯒꯦ ꯉꯥꯁꯦ ꯑꯩꯈꯣꯏꯒꯤ ꯆꯦꯟꯅꯥꯏꯒꯤ ꯉꯥꯁꯦ ꯍꯥꯞꯆꯜꯂꯦ ꯈꯥꯃꯦꯟꯁꯤꯟ ꯍꯥꯞꯀꯗꯕꯅꯤ ꯈꯥꯃꯦꯟꯁꯤꯟ ꯄꯨꯊꯣꯔꯛꯇ꯭ꯔꯦ ꯂꯩꯇ ꯃꯥꯜꯂꯦ ꯑꯗꯨꯁꯨ ꯍꯥꯞꯍꯧꯗ꯭ꯔꯦ ꯑꯗꯨꯗꯤ ꯍꯥꯞꯆꯜꯂꯒꯦ ꯈꯥꯃꯦꯟꯁꯤꯟ ꯑꯃꯨꯛ ꯁꯣꯏꯔꯒ potato kemarin tahu saya sih bang matum lagi di bawah nak tengah ni boleh tahu ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯀꯔꯤ ꯍꯥꯞꯆꯟꯁꯦ ꯍꯥꯏꯕꯗ ꯃꯣꯏ
ꯆꯦꯟꯅꯥꯏꯒꯤ ꯄꯣꯇꯦꯇꯣꯗ ꯍꯥꯞꯆꯟꯁꯦ ꯆꯦꯟꯅꯥꯏꯒꯤ ꯄꯣꯇꯦꯇꯣ ꯌꯥꯝ ꯆꯥꯎ ꯆꯥꯎꯕꯅꯦ ꯃꯥꯁꯦ ꯂꯩꯔꯦ ꯁꯥ ꯃꯔꯣꯏ ꯂꯩꯔꯦꯗꯥꯏꯅꯦ ꯁꯥ ꯃꯔꯣꯏ ꯀꯥꯏꯅꯣ ꯁꯣꯏꯗ꯭ꯔꯤꯕꯅ ꯃꯆꯜꯁꯨ ꯈꯔ ꯂꯩꯗꯥꯏꯅꯦ ꯁꯤꯒꯤ ꯆꯦꯟꯅꯥꯏꯒꯤ ꯃꯆꯜꯁꯤ ꯈꯔꯒ ꯍꯥꯞꯆꯟꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯆꯜꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯆꯦꯟꯅꯥꯏꯗꯤ ꯂꯩꯕꯅꯤꯅ ꯃꯆꯜ ꯈꯔ ꯍꯥꯞꯆꯜꯂꯒꯀꯣ ꯉꯁꯥꯏ ꯎꯗꯕꯩꯅꯦ ꯍꯥꯞꯄꯩ ꯍꯥꯞꯄꯩꯁꯤꯅꯦ ꯕꯝꯕꯨꯂꯥꯁꯨ ꯌꯥꯝꯅ ꯊꯥꯔꯤ ꯉꯥꯁꯤꯁꯨ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯁꯥ ꯃꯔꯣꯏ ꯈꯔ ꯍꯥꯞꯆꯟꯁꯤꯔ ꯈꯪꯗꯦꯅꯦ ꯉꯥꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯦ ꯁꯥ ꯃꯔꯣꯏ ꯈꯔ ꯍꯥꯞꯆꯜꯂꯒ ꯇꯧꯁꯜꯂꯦ ꯃꯍꯥꯎ ꯌꯦꯡꯅꯕ ꯇꯧꯁꯜꯂꯨꯈꯤꯒꯦ ꯑꯃꯨꯛꯀ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤ ꯉꯥ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯅꯥꯒꯥ ꯁ꯭ꯇꯥꯏꯜ ꯑꯣꯛ ꯊꯣꯡꯕ ꯅꯠꯇ꯭ꯔꯣ ꯁꯣꯏꯕꯨꯝ ꯉꯥꯅ ꯁꯤ ꯂꯩꯔꯦ ꯃꯦꯠꯄ ꯑꯃꯁꯨ ꯂꯩꯔꯦ ꯏꯁꯤꯡ ꯑꯃꯒ ꯂꯩꯁꯜꯂꯦ ꯃꯁꯤ ꯃꯌꯥꯝꯁꯦ ꯍꯥꯎꯕ ꯌꯦꯡꯁꯜꯂꯒꯗꯤ